South Asia da amadi South East Asia gi region asida China amadi India laibak ani asina superpower gi lamjen da kanna tanari. China na Myanmar gi rebel group sing amadi military junta animakta tungsinduna karamba policy sanai. Chinko ki jo sing asina 19th suba century asigi mayai chalakpa matamda Assam dagi Lusai Hills khaidoklaga Mizoram state semkraba matungda makhoina matau karamna maning tamba lebak ama semnabagi lalong kaya ama manglan kaya ama tawrakpage amadi masida US na South Asia amadi South East Asia gi lamdam asida anouba Christian country ama semnabagi lalong kaya ama amadi masina oihalakpa Bangladesh ki laibak asibu mang tahanbagi irang thuhanbagi lambi asini hiram masida amuktang nainaminasi amadi mieng taminasi Mamang sahigi August thada India ga hek yumthang nariba laibak Bangladesh ta akan irang laktuna laibak adugi Prime Minister oibiram bi Sheikh Hasina mahakna phammadubu thadoklamlaga India da chelakhiba laikhe laibak adu haujikti military gi saswal laikhre anouba lengak ama siamkhre matam aduda India da michel oiraga lairibi laibak adugi hanagi Prime Minister oibiram bi misak aduna haikhiba wahi ama Bangladesh ta oirakliba madugi fivam madu Americana Bangladesh amasung Myanmar dagi India gi saruk khara yauraga East Timor gumba anouba Christian country ama semnaba tawrakhiba madugi conspiracy aduga mari lainai matam amada mangonda hairamba wahi ama Bangladesh ta air base ama piu January thada tawkhiba election adu ikom na kahange ayat apan amata leheloi hairakhiba laikhe country adugi maming di pandana white man amana wahi adu pressure pirakhiba laiki haina phongdokhi madu mahakna yakhide Bangladesh laibakta freedom fighter singi family da cha da kunthra gi reservation pibagi wahaudagi mai hauna chaklakhiban Bangladesh laibak adubu semada khwaidagi chauna thodang laukhiba Sheikh Mujibur Rahman gi mitam khaknatana ayekpa lai phauba thugai khiba laikhi Masi tasengna haiba taragadi makhoigi laibak lingkhat khibi nupi amagi mafamda usit thawoidaba utpa haibasi laibak macha taba wakhan khantabagi mami uba phangde makhoida ningtamba pibiramba luchingba amada kham thengna sauba haibasi wakhan yaudabagi thawang amani haibadi insinba ama yaubagi khudam phangi Bangladesh ta madu kanagumba saudaba force amana insinbani haibasi masana adum tare Reservation hanthalu haibada adukki matik sathiba irang lakpa haunade masi manungda conspiracy ama leire haibasi masina mayak sengle South Asia amadi South East Asia gi lamdam masida China na makhoigi Belt and Road Initiative ki makhada Myanmar da high speed super highway samgatuna kangphal gi lambi da yamna nakna Bay of Bengal phangkhiba Sesu da naval base ama semkhiba amadi Bangladesh tasu infrastructure project kaya ama lepalaitana invest tawduna semgalakkhibadagi lamdamasi munaba superpower singi marakta lamjen kanna tanarkhibani maduna maram oiraga India Myanmar gi lamdamda sahi kaya gi mamangdagi miramdagi lona pirakpa sarogi ihul phangmasu haukhibani matam kayadagi ningthina mara chetpa leibak oiba phanglaktraba Myanmar da makhoina khudong chaba pumba adu phangma ngamnari Haujik Myanmar manungda khudong chaba henna phangliba asina Asian giant amadi superpower gi lamjenda khumang kanna chengkhatliba China na henna phanglaga lakli India gi akoibada lairiba laibak sing Myanmar Bangladesh Sri Lanka Nepal amadi Pakistan da China na achetpa mari semgatnaba kanna hotnari China gi BRI project asigi makhada lepalaitana lamdam asida investment kaya amasu pithari khusukulai kaya amasu supply tawri Masi maya masibu India na tingna bani haina kanna di hotnei adubu China gi mapan naidraba investment kaya adu India na tawbadi ngamdri maramasi laibana India na China sibu thengnaba ngamnaba hotnaba asi khara nopli aduga amuksu Myanmar da China na military rules amadi rebel group sing animakta tungsillaga lila kaya ama sanari nakal animakta namduna agreement tawnahan mangamliba asina takpadi Lan tawnariba asi nakal animakna China gi yaka ngaina thabak tawri haibani Bangladesh laibak asi siamlaba matungda China na Pakistan na suknakhiba lan adugi compensation phawba pikhi Bangladesh bu China na yamna thengna recognition piraba matungda sel amadi
खुसु खुलाई कया अमसु हाइथरखी अमदी मधु लेबाक अदु इंडियादगी ngakthoknabagidamaktani नाकन अमरोमदा अमुक म्यांमारदा सिन हाइना खंगनबा अमदी मिजोरामदा लैरिबा मिजो कांगबु असि कुकीगी किंद्रेड ट्राइब सिंगनी मखोयगी ओरिजिन असि कनामतना खंगमसु ngamde मसी हाइनबसु लै इंडोनेशिया रोमदगी लाक्लगा चाइनादा लैरंबगी वारीसु लै मधुगी मथंगदा बर्मादा कोनथंगदा इंडिया अमदी बांग्लादेश रोमदा संदोरखिबनी हाइनै मखोय असि अमेरिकन बैप्टिस्ट मिशनना 19 सुबा सही साकी अथेंगबदा मखोयबु क्रिस्टियानिटीदा पुसिनखिबनी मतवसुम तौना चिन कुकीजो हारिबा असि अपिक अपिकपा फुरुप कया अमना पुनसिलगा सेमबनी मसीगी मनुंग चन्ना सिन खक्तंगदा सब ट्राइब यांखै तरुक जोमी ट्राइब खक्तंगदा सब ट्राइब मापन कुकीदा सब ट्राइब कुनगी मथक्ता लै हाय अमुकसु नाकन अमरोमदा जोमी अमदी कुकी ट्राइब सिंगी मरक्ता हेक हेक खतनाबा चाइनाबा तत्तना थोकली मसीदा यामना साथीबसु याउखी मखोय सिंग असिना मणिपुर असिदा यामना थेंगना तरागा मापन सुबा सही सागी मयाय चलकदौरबा मतमदा मसीगी मतुंग आसामदगी लुसाई हिल्स खाइदोक्तुना मिजोराम स्टेट सेमखरबा मतुंगदा तपना तपना ngасidi awang nongpok lamdamda अरुणाचल प्रदेश सिक्किम खक्नतना लेमहौरिबा इंडिया की नॉर्थ ईस्ट की स्टेट तरुकमक्ता खुंदा छिल्ली मसी इंग कुमजा 1935 ता यंग लुसाई एसोसिएशन सेमखिबदगी मिजो सिंगी मफमदा मनिंग तंबा लेबाक अमा लिंखनबगी वखल अदु फावरखिबनी मसीगी मतुंग यंग लुसाई एसोसिएशन अदु 1947 ददी यंग मिजो एसोसिएशन हाइदुना ममिंग ओलकपगा लोइनना थबक थौरम कया अमदसु हेन्ना खुमांग यांगना चांगसिलखि मसीगी मतुंगदा मखोयना मिजो नेशनल फ्रंट लिंखत्तुना मखोय असि मनिंग मखा तंबा लेबाक अमा ओइरे हाइदुना इंग कुमजा 1966 ता लाउथुरखि अमदी लैंगा की ऑफिस सिंग अमदी सिक्योरिटी फोर्स सिंगदा लांदारखि मतम अदुगी इहौ अदु इंडिया लैंगाकना नमथरदुना लुसाई हिल्स हाइबा वाही अदु मुथतलगा मिजो हिल्स हाइना खंगनरदुना इंग कुमजा 1987 दा इंडिया की स्टेट अमा ओइना असम दगी खाइदोक्तुना सेमखिबनी मतम अदुदा मणिपुर की सुरुचानपुर फाउबा मिजोराम मसिदा पुनसिनबा डिमांड तौखिबा लैखि मतवसुम तौना चिन कुकीजो सिंगसिना मनिंग मखा तंबा लेबाक अमा सेमनबगी लालोंग असि यामना ngannna यातबा होरखरबनी मखोगी मरु ओइबा पांदम अदुदी क्रिस्टियानिटी ngakna चटपा अदुनी मसी यंग मिजो एसोसिएशन सेमखिबदगी थमखिबा पांदम अदुनी मखोयदा मतेंग पांगलिबा असिना अमेरिकन बैप्टिस्ट मिशन ने मखोयना चिन मिजो सिंगसिगा अचेतपा मरी थमने ngasisu मिजोरामदा हिरम कया अमदा सुथरबा सिंगसिदा मतेंग पांगबगी मिंगदा सेंजाव कया अमा लेप्तना थादरई मसी अमुकसु येंगबियु ममा मपा लेजद्रबा अंगांग कया अमा सेनरिबा एनजीओ सिंगसिदा चावरबा सेनफम कया अमा थादरगा योगली मखोयदा वोकेशनल ट्रेनिंग पीबा लाइरिक तमहनबा पुंबा मपानदगी फन्ना तौरी मसीगुमलबा एनजीओ सिंगसी सुरुचानपुरदा मसिंग खंगदना लैरी मखोयना करी करंबा अरोनबा थबक थोरम सिंग तौरी हाइबदु लैंगाकना नोंगमता थिजिल्लुदे मखोयगी अकाउंट सिंगसु ऑडिट तौबसु लैते अचौबा सेंदा लंबी अमा ओइना सुरुचानपुरदा ममा मपा लेजद्रबा अंगांग मयाम अमा लैरमलिबा असि मतौ करमननो हाइबा असि लैंगाकना नोंगमता खंथरुदे मतौ असुमना सुरुचानपुरदा नोंगमगी मिरमदगी लोना लोना अंगांग सिंग पुसिलक्तुना सेंदा लंबी अमा ओइना सेमली हाइबसी लैंगा की माइकैदगी ताखिबसु लैखिद्री मसी अमुकसु येंगबियु कुकीजोगी एमएलए मतम अमदा तरुक खक्तमक लेरंबदु करमना तरादा सोंखलखिबनो हाइबदु थिजिलंबा तारगदी करमना सिन कुकीजो सिंगसी कया यामना करम चहीदा चांगसिलखिबगे हाइबसु खंगबा ngamgani मतौ असुम तौना मणिपुर असिगी मतम सांगना होंगलक्लिबा डेमोग्राफिक चेंज असि ngasi फावबदा लैंगाकना अमत्ता नैनाबा उद्रे मसीबु मतौ करमना चिन कुकीजो सिंगसिगी पॉपुलेशन ग्रोथ असि खंगेन हेंगलखिबनो हाइबदसु नैनाद्री पॉपुलेशन हाइबा सब्जेक्ट असि मणिपुर गुम्बा मसिंग यामदबा लेबाक सिंग असिददी यामनमक मरु ओइरी हानदगी लैरक्लबा पॉपुलेशन बैलेंस असि कायहनना थंबगा लोइनना इंडिया की लैरिबा मिसिंग कोटी कया असिगा करमना पुन्ना चटमिनबा यागदगी हाइबदु नैनबा यामनमक मथौ तारे ngasi मिसिंग यामसिंग अदुना मिसिंग यामदबसिंग असिबु तुफतपा हाइबसिदी ह्यूमन नेचर नि मरम असिना मणिपुरना मिसिंग हंथबदा तोंजगदबा हिरम अमत्ता लैते
India da paikatpa family planning gi effect adu Manipur gi mitei phurup khaktang da masigi saitheng asi phangli. Mataw asum tawna mitei phurup sing asi mulak nabagi lambida khong thangjinba hore haibasi ngasi thokliba lan asi khaktana khangnar pugumna tawri. Matang asida wari amatang ningsing minasi ing kumja 1951 gi mikok thiba aduda Manipur asida leiramba kuki singi mising asi lising humpu mapan ga chanipan khaktang leiramba adu Manipur gi apun magi mising gi sada taraga mari khak leiramban. Adubu ing 2011 gi mikok thiba aduda Manipur gi apun magi mising gi sada matam amada taraga mari khak leiramba adu sada kunthra yauna hengalakpa ngamkhi. Makogi movement sing asi maning makha tamba lebak ama sembani haibasi aikhoigi swaida ngangnarambadagi henduraktuna Bangladesh ki Prime Minister masamakna haikhiba laikhi. Masina mayek sengna takle madudi masi aphongba agenda amani masi hidden agenda ama natte. Manipur gi law and order ga sumari amata leinade miteina ST tanbaga sumari amata leinaramdre. Adubu masida laibak thiriba asina super power gi lambida khong thangjiliba laibak asina chin kuki jo khaktangi oiba laibak ama semgi haina talakpa demand ni haibasi khangsinadaba usinadabagumna ngasi su leiri. Makoina America ki President, Israel ki Prime Minister amadi India ki President da makoi khaktangi oiba jalengam country ama Indo-Myanmar gi region asida semnaba sithi e khiba laikhi. Sithi adu angawbagi soirondi natte laibak asigi integrity da sauna singnarakpani haibadu laibak asigi luchingba singaduna haiba tade. India na supik khraba Manipur asi thugaiduna tangkhaimuk chawlam amamuk kukiyo singi oiba piduna makoigi maning tamba laibak ama semhanmadi khak pamlam loi. Adubu kukiyo singi ka henba thabak thoram sing asida center na usinadaba tasinadaba thiemnuna thamba haibasi tungda mangjaba yamna lakani. Manipur na India da tinkhiba matamda inakhiba agreement aduna maram oiraga karigumba sakti amatana Manipur asibu thugaibagi matik leite. Adubu lamdam asida thokliba irang asida India na thamniba miyeng asimadi samamnaba phawhalli. Masi tasengna haiba taragadi Manipur yauna lamdam asi thugainaba hotnariba manungda sarau tawriba asi chin kuki jo khaktang natte malemgi khwaidagi chawba super power singi masak udaba lan amani haibada hena mayak singakle. Karigumba China na Bay of Bengal asi phangnaba hotnabada Myanmar phawraga kangpha lambi semamdaba taragadi amadi Great Nicobar Island manakta Maritime Observation Facility ga loinana Sesuda Naval Base semamdaba taragadi India na chinkuki singasi thiemnaba hotnaram loi. China na Great Coco Island da Electronic Intelligence Installation sing tawri. Small Coco Island da Indian Ocean amasung Andaman Sea gi marakta leiba Alexandra Channel asisu base sing semgatli. Maduna maram oiraga India gi Andaman and Nicobar Island da leiba India gi naval facilities sing laina monitor tawba ngamba missile sing launch tawbada laina thukadawri. Masida natana Bangladesh ki Pekwa Cox Bazar da BNS Sheikh Hasina haina mingthonduna submarine sema sabi yauna submarine base kaya ama semnaba hotnari. Dry dock asi sabu loisilaktuna India gi security circle da shock web sing thajilakre haina phongdokhiba laikhi. Masigi base asida submarine tarukka loinana fighter ship singsu matam amatada dock tawba yagadawri. Masina India gi security da achoba singnaba ama oibata natana Bay of Bengal asi saphaba mafam amadi oihalloidawri. Nakan amaromda India nasu China gi policy mayam asi thengnaba ngamnaba honabada Myanmar gi Sitwe port, Iran gi Sahabar port amadi ahum suba oina handakta Bangladesh tasu port ama semgatnaba khongtapham phangkhre. China gi muk asi thengnaba ngamnaba honabada Kaladan project amadi India gi North East ki Tripura ga Chittagong port asi samnanaba lambi thong phawba India na semli. Masigi talak asida growing Asian giant country China amadi India asibu thengnaba ngamnaba honabada US na Bangladesh da air base ama semgatnaba kanna hotnarakli. Mathang sahi tara asida achouba hidanaba super power sing oirakadauba China amadi India asibu America na matam pumbada control tawduna thambasu pamli. Maram maduna Bangladesh ta irang thoklibani. Maduna di makhoina ningliba sing adu yauba ngamloidabana maram oiraga lamdam asida America na
khongpham chena lepa ngamnaba khongdafam thirakpa masana adum taraki maduna lamdam masida Christian country ama sembada America amadi mahaki mapangsing aduna support tawba tabani amadi madugi China khol mayam adu kukizo sing asibu maning makha tamna changma yahaliba Manipur hariba state asina phangjaba masana adum taraki super power singi game masida ngasidi maribaki maning tambadu ikai khumnajaba maitei naha pumba lengakna thabak toraktrabanina mayumdagi throktuna makhutta khulai painarakli leibak kangani haina chongthoknarakli naha sing asina chongthokliba asi Manipurgi lengakna thohanmani haibada lalngadu basu mandre makoi sing asibu khulai paiba lalhoba oina uba sita singna lali masigi maramdi makoi lalhoba natte marebak ningba ngaktani matau asum tauna lamdam asida thokliba wathok lanthok mayam asi kham thengba geopolitics amani haiba asi wakhal amata khanthadana santi hanjille haina laubanadi tungda khudong thibana henna mayokna batabani Christian superpower na lamdam asida Christian gi country ama semba pammi China na lamdam pumba asi makhogi pambom gi makhada thambasu pammi India na China gi growing power adubu thengnaba ngamnaba honabadasu leiri maduna maram oiraga security gi oinadi tawdaba yadaba haibadu oiba taragasu lamdam asida zalengam country ama lakhiba matamda sahi lising kaya amagi haina humna leijaram Manipur asida achauba lanjau ama thukpa taragadi lamdam asida nauna super power sing yanaba taragasu karamna kanana tambangamgani maram asi leibana pomittu hana khanglaga poram jatpana phagani masina asingba oigani lamdam masida Christian country ama semgatpa haibasi araiba oiroi